Finance Minister Nirmala Sitharamanna Parliamenta Manipurgi budget table tawkhre haiba wafam Inner Manipurgi Lok Sabha MP Dr. Bimol Akoijamna confirm tawraduna hayengdagi demands for grants ki khana nainabada uba fanglagani. Loinana Manipurgi matangda mahakna tanja fanglagadi special financial package loinana tax exempt tawbagi wafam pukhatkani haibagi thazaba pirakhi. Oja ngasi se Manipur miyam na khangning base oja parliament gi hujik ngasi se session namu hoja masaida president rule leibanina Manipur ki budget se Manipur ki state assembly ki session dati PR leigramina oja maswai si ubu phangidre aduna mayam na hujik khangning se oja Manipur ki budget se parliament table tograba togdaba ihana na kari wafum thambini oja ngasi finance minister na tawgre Lok Sabha da house ta oja makata base oja ngasi table aduga maruina general discussion on demand for grants lakataba numisingda ubu phangadra aduga maruina oja budget se mayam gi apen penda swaida discussion gi tanjam phangbadina khonjen kitang thokpagi jaga masu ubu phangadra oja moi hanage khoi gi ama sisi budget session e marakta recess leirubagi waneba hoi ana hanage khoi gi ana akoi Manipuri budget nataba amadu gi show khoi gi general discussion gi grant ki kai gi khanaba gi discussion gi lemo ba saruk yawe aduga khoi no ji president rule leiramina khoi gi budget su supplementary su yawe adu su yawraga discussion ji open up torokani ani magyan janaraga adu akoi sigi state ki budget magi supplementary tawriba loinama adugi discussion je probably koina official pau fangbada hayeng dagi hauraba yai akoi along with president rule thambagi su pulap ngasi puthora amna hayeng ang tikkache discussion tawru yai okay ja aduga oja maruina budget ki hek puthorok pase oja maruina masi dum chahi khuding ge haitare budget puthorok khuding gi oja apen penda swai hapkhan ningi swai si yamaningi ka haibagi kari gi tanja ma yes Manipur state assembly ki floor da budget ki present tawbagi tanja dum handak dinan thoe so parliament ta puthore oja adudi maruina swai da oja ta tanja phangbiragadi maruina khare na hengal ningba Manipur gi leribo hojiki humanitarian crisis ki kari singsi resolve tawna bahona da financial package ki kari gi miyam singna khawran ngai ba haite oja swai da kari wafum tamining oja adu ye gai detail ngasi nungdang ga kanu kitang study tawgen tawri aina so hana public domain da high give financial package adugi manunga maruina ko gi tax exemption se ai ko gi spending capacity se growth se ko gi spending capacity se high gada di adum economic recovery gi dimension amadi oeba maram ma ko aduna tax se ko gi exempt tawira ga di conflict lai gi banina yam china so ko gi semilon se aduna income tax ki pochi tax ki exemption se generally 10 years mutang PBU haibagi proposal do chance from the raise again khale all the best for the session ahead oja thank you so much.